Ngasi nongmaijing numit tarik kulumdoi numit asigi rasifal pijari mes rasigi oina thabak tauba hotnajabada kanaba phangba hauragani lalwal itik tauba yare bris rasigi oina nungaibagi pausu lei awabagi thogdoksu thokpa piri sel sijinabada haisingba fai mithun rasigi oina ngasidi thajaba yaba numitni lalwal itik taubada kanagani nungaiba pau tagani karkat rasigi oina pungning nungsiba natraga wakhal nungaitaba thogdok thokpa yai thabaki potlum hengat lakani singha rasigi oina wakhal thokpa numitni nahaki tungi chawkhatchanaba lambi semba kanagani kainya rasigi oina thabak ama tauba natraga lalwal itik taubada anauba khudong saba phangani nahaki thabaktuda maipunana honau tula rasigi oina oija waithak phangba tauruba thabak kanaba numitni imung manung maru mapang singa loinabada matam kaitho'u brisik rasigi oina hakchang nungaiba wakhal thokpa panggan kanba piri afaba warep lauba yaba numitni danu rasigi oina ing chikna leitaba numit oigani miyamga unabada kanaba phangani makar rasigi oina khudong chadaba pamdaba thokdok macha khara thokpa yai pungning phathau selgi chadingda cheksinjau kumba rasigi oina anobo wakhal thokpa thajaba yaba numitni nahaki nathak thongba singdagi mateng phangani chadingdi khara cheksinjau min rasigi oina pungning nungsibagi thogdok laksinba ngamjaragadi nahaki thabakta thagat piba misu yamgani